ꯑꯩꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯤ ꯃꯃꯥꯡꯒꯤ ꯕꯥꯝꯕꯣꯟ ꯈꯨꯟꯊꯣꯛꯂꯣꯟ ꯏꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯨ ꯀꯌꯥꯝꯕ ꯁꯅꯥ ꯍꯥꯛꯇꯛꯇ ꯂꯥꯛꯈꯤꯕ ꯃꯤꯔꯥꯟꯆꯥꯁꯤꯡꯒꯤ 13 ꯁꯨꯈꯤꯕ ꯃꯤꯁꯛꯇꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯇꯥꯡꯀꯛ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯖꯒꯦ 18 ꯁꯨꯕꯒꯤ ꯇꯥꯡꯀꯛꯇꯣ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯏꯅꯤꯡꯊꯧ ꯀꯌꯥꯝꯕ ꯁꯅꯥ ꯍꯥꯛꯇꯛꯇ ꯀꯪꯂꯩꯄꯥꯛꯇ ꯂꯥꯛꯈꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯤ ꯂꯥꯛꯈꯤꯕ ꯃꯤꯔꯥꯟꯆꯥꯁꯤꯡ ꯕꯥꯝꯕꯣꯟ ꯈꯨꯟꯊꯣꯛꯂꯣꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤꯅꯤꯀꯣ ꯑꯩꯒꯤꯁꯦ 18 ꯁꯨꯕ ꯃꯇꯥꯡ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯀꯥꯟꯄꯨꯔ UP ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯥꯟꯄꯨꯔꯗꯒꯤ ꯗꯥꯃꯨꯗꯔ ꯂꯥꯛꯏ ꯃꯥꯒꯤ ꯏꯗꯤ ꯂꯩꯍꯥꯎ ꯇꯥꯕꯝ ꯀꯧꯈꯔꯦ 19ꯗ ꯁꯤꯜꯂꯣꯠ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯁꯤꯜꯂꯣꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯁꯤꯜꯂꯣꯠꯇꯨꯒꯤ ꯀꯔꯝꯕ ꯃꯐꯝꯅꯣ ꯍꯥꯏꯕ ꯀꯨꯂꯤꯟꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯕꯥꯃꯟꯗ ꯂꯥꯛꯏ ꯃꯥꯒꯤ ꯏꯗꯤ ꯀꯛꯆꯤꯡ ꯇꯝꯕꯝꯅꯦ 19 ꯁꯨꯕꯗ ꯑꯋꯥꯡꯍꯥꯎꯗꯒꯤ ꯌꯨ ꯈꯔꯨꯡ ꯄꯨꯗꯨꯅ ꯌꯧꯔꯛꯂꯤ ꯃꯥꯒꯤ ꯏꯗꯤ ꯍꯤꯗꯪꯃꯌꯨꯝ ꯈꯔꯨꯡꯕꯝꯅꯤ 20 ꯁꯨꯕꯗꯅ ꯒꯣꯅꯣꯛ ꯃꯅꯤꯔꯥꯝ ꯀꯧꯕ ꯑꯃ ꯂꯥꯛꯑꯦ ꯃꯥꯅ ꯒꯣꯅꯣꯛ ꯃꯅꯤꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯎꯆꯣꯡ ꯄꯥꯟ ꯆꯅꯨ ꯂꯧꯋꯦꯕ ꯃꯥꯒꯤ ꯏꯗꯤ ꯑꯔꯥꯝꯕꯝꯗ ꯆꯪꯈ꯭ꯔꯦ ꯑꯔꯥꯝꯕꯝ ꯌꯨꯝꯅꯥꯛꯑꯅ ꯕꯥꯝꯕꯣꯟꯒꯤꯗ ꯑꯔꯥꯝꯕꯝ ꯌꯨꯝꯅꯥꯛ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯔꯥꯝꯕꯝ ꯍꯥꯏꯔꯤꯕ ꯌꯨꯝꯅꯥꯛ ꯑꯁꯦ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗ ꯒꯣꯅꯣꯛ ꯃꯅꯤꯔꯥꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯀꯪꯂꯩꯄꯥꯛꯇ ꯂꯥꯛꯈꯤ ꯏꯅꯤꯡꯊꯧ ꯀꯌꯥꯝꯕ ꯁꯅꯥ ꯍꯥꯛꯇꯛꯀꯤ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯣꯅꯣꯛ ꯃꯅꯤꯔꯥꯝ ꯍꯥꯏꯔꯤꯕꯁꯤꯅ ꯍꯥꯎ ꯅꯨꯄꯤ ꯑꯃ ꯂꯧꯋꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯆꯣꯡꯐꯝ ꯀꯧꯕ ꯅꯨꯄꯤ ꯍꯥꯎ ꯅꯨꯄꯤ ꯑꯃ ꯂꯧꯋꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨ ꯑꯅ ꯑꯩꯈꯣꯏ ꯍꯥꯎꯗꯁꯨ ꯆꯅꯨ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯞꯄꯤꯀꯣ ꯃꯤꯇꯩꯗ ꯆꯅꯨ ꯇꯞꯄꯤ ꯇꯥꯏꯞꯇ ꯅꯤꯉꯣꯟꯗ ꯃꯤꯇꯩ ꯅꯨꯄꯤꯗ ꯆꯅꯨ ꯇꯞꯄꯤ ꯇꯥꯏꯞꯇ ꯍꯥꯎꯗꯁꯨ ꯆꯅꯨꯁꯦ ꯇꯞꯄꯝꯃꯤ 21 ꯁꯨꯕꯗ ꯋꯦꯁ ꯕꯦꯡꯒꯣꯜꯗꯒꯤ ꯕꯦꯡꯒꯣꯂꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ ꯃꯃꯤꯡꯅ ꯒꯣꯕꯤꯟ ꯀꯧꯕ ꯕꯦꯡꯒꯣꯂꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ ꯍꯥꯏꯔꯤꯕꯁꯤꯅ ꯔꯤꯅꯥ ꯄꯟꯆꯅꯨ ꯄꯥꯅꯩꯌꯦꯕ ꯃꯥꯒꯤ ꯏꯗꯤ ꯍꯟꯖꯕ ꯆꯟꯗ꯭ꯔꯁꯥꯝ ꯌꯨꯝꯅꯥꯛꯁꯦ ꯑꯣꯏꯈꯤꯑꯕ ꯆꯟꯗ꯭ꯔꯁꯥꯝ ꯃꯌꯨꯝ ꯑꯣꯏꯈꯤ 22 ꯁꯨꯕꯗ ꯀꯥꯟꯄꯨꯔ ꯕꯤꯍꯥꯔꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯕꯤꯍꯥꯔꯤ ꯑꯃ ꯂꯥꯛꯑꯦꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯕꯤꯍꯥꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀ꯭ꯔꯤꯁꯅ ꯆꯥꯟ ꯇꯦꯔꯋꯥꯔꯤ ꯀꯧꯕ ꯕꯤꯍꯥꯔꯤ ꯑꯃ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯕꯤꯍꯥꯔꯤ ꯀ꯭ꯔꯤꯁꯅ ꯆꯥꯟ ꯕꯤꯍꯥꯔꯤ ꯍꯥꯏꯕꯁꯤ ꯕꯤꯍꯥꯔꯗꯒꯤ ꯕꯤꯍꯥꯔꯤ ꯑꯃ ꯂꯥꯛꯏ ꯃꯃꯤꯡꯅ ꯀ꯭ꯔꯤꯁꯅ ꯆꯥꯟ ꯇꯦꯔꯋꯥꯔꯤ ꯀꯧꯕ ꯑꯃ ꯂꯥꯛꯑꯦꯕ ꯃꯍꯥꯛꯀꯤ ꯏꯗꯤ ꯈꯨꯔꯥꯏ ꯀꯅꯧꯖꯃꯌꯨꯝꯅꯦꯕ ꯈꯨꯔꯥꯏ ꯇꯥꯕꯝ ꯀꯅꯧꯖꯃꯌꯨꯝ ꯑꯣꯏꯈꯤ 23 ꯁꯨꯕꯗ ꯒꯧꯔꯗꯦꯁꯇꯒꯤ ꯂꯥꯛꯄ ꯀꯩꯅꯥꯁꯥꯝꯕꯔꯅ ꯃꯇꯨ ꯂꯣꯏꯅꯔꯛꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯒꯧꯔꯗꯦꯁꯇꯒꯤ ꯂꯥꯛꯄ ꯀꯩꯅꯥꯁꯥꯝꯕꯔ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯣꯏꯅꯔꯛꯑꯦꯕ ꯃꯥꯅ ꯔꯘꯨꯅꯥꯠ ꯍꯥꯏꯔꯤꯕꯁꯤꯅ ꯔꯘꯨꯅꯥꯠꯅꯦ ꯑꯗꯨꯒ ꯅꯗꯅꯥꯅꯦ ꯑꯅꯤ ꯄꯣꯛꯑꯦꯕ ꯃꯆꯥ ꯑꯅꯤ ꯄꯣꯛꯏ ꯍꯥꯏꯔꯤꯕꯁꯤꯅ ꯔꯘꯨꯅꯥꯠꯅ ꯅꯤꯉꯣꯟ ꯂꯥꯛꯄꯤꯅꯤ ꯀꯕꯣ ꯆꯅꯨ ꯄꯣꯔꯥꯁꯤꯅꯤ ꯁꯥꯏꯈꯣꯝ ꯆꯅꯨ ꯁꯤꯅꯤꯇꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯅꯩꯌꯦ ꯍꯥꯏꯔꯤꯕꯁꯤꯅ ꯔꯘꯨꯅꯥꯠꯀ ꯒꯣꯅꯥꯠ
ꯊꯦꯡꯒꯥꯔꯤꯒ ꯃꯇꯥꯎ ꯁꯥꯟꯅꯩ ꯀꯣ ꯒꯣꯅꯥ ꯊꯦꯡꯒꯥꯔꯤꯒꯤ ꯃꯇꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯘꯨꯅꯥꯊꯀꯤ ꯃꯇꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ नते गोना थेंगारी की मतु सीखरब मतुंगदा मागी ममानबा रघुनाथ की मतु अतोंबीचे साइखोम अतोंबी करंबा नुपीनो हबदा साइखोम चनुजे रघुनाथ की नुपी निको हरिब रघुनाथ की नुपी अतोंबी साइखोम चनुजे हरिबसे था अहुंगी मिरोले गर्भ पूरे हरिबसे नुपी असे रघु पूरे हरिबसे कनादा पीबगे हबदा ममानबा गोना थेंगारी द पीएबा हाय नुपी ओहलेबा अदुगा चिनिताना केसो अमदी जीवनाथ अनि पोए अदुगा गुरु मयुम सागैजे ओइखिएबा गुरु मयुम सागैजे करमना ओइखिबगे हबदा गुरु मयुम सागैजे करमना ओइखिबगे हबदा गौरा देशदगी नुपा अमा लाई नुपादि ममिंगदो कैना सांबर कौब नुपा अमा लाएबा हारिबजिना नुपी लोइनरई माना हारिबजिना मच्चा क्या पोई मच्चा अनि पोए रघुनाथ अबगा नथानी अनि पोए रघुनाथ अमदी नथाने हारिबज अनि पोई रघुनाथ ना निंगोन लाकपिने कबो चनु पेरासी ने सैखोम चनु चिनिताने मखोय अहुम पानये हारिबजना नुपी लोइन रघुनाथ नुपी अहुम अमु लवेबा रघुनाथ हारिबजना नुपी अहुम लवी गौरदेशदगी नुपा अमा लाई गौरदेशदगी नुपा अमा लाकपजे कैनर सामर को नुपा अमा लाई माजे नुपी लोइनरई अदुगा मचा अनि पोई रघुनाथ हाबमगा नथानी हाब अनि पोएबा अदुगा रघुनाथ हारिबा नुपा असिना नुपी अहुम लवेबा अदुगी रघुनाथ की माना लूना तिनजब मानबा अमा लै गोनो थेंगारी को हाबा अमा लैबा अदुगा रघुनाथ की नुपी इतोन नुपीसे कई सैखोम चनु चिनिता से था अहुंगी मिरोलेबा रघुनाथ की इजे अदुगा था अहुंगी मिरोलेबा नुपीसे मागी रघुनाथ की मताव कनादा पीबगे हबदा गोनो थेंगारी द पीएबा गोनो थेंगारी की नुपी सीखरो मतुंग द पीरिनिको सैखोम चनु चिनिता से अदुगा गोनोनाथ पीरब मतुंगदा गोनोनाथ का सैखोम चनु जिगा लैमिनरे कांदा मचा अनि अमु पोए केसो अमसुंग जीवनाथ हाइब अनि जे पोएबा असुमना गुरु मयुम हाइब सागै असे ओइखि मतंग असिदा ननाय हाकी बाबोन खुथोलोकी हाबा तांकक हाइतारे iningthou Kyamba sana haktakta lakhiba meerancha singi matang asida ngasigi loisanjarage mayamna asoi aram yaw chung apiu laik tagi haijabani aina wang mayamna aigi channel asibu subscribe amasung like khara tawbiramo